Ukraine land gi important update ama Ukraine gi public singna khalludabada tariba awaba ase sathiba amani ayingba matamda tasilakpa akan balani Ukraine dadi hojik ayingba matamni hai numidang da minus degree phawbada chatli hai capital cave city gi oida Houjik public sing loina gi loina numidang gi manungda thokhoba gi order ni amoromda imung amagi angang nupi loina chatkhiba duga mapangal phaba nupi nupa singdi lan pangduna yauduna laihobatai amoromda Belarus ki border da peace talk ki damak Ukraine su ready oire Russian delegates ti phamduna laire aduga Ukraine delegates sing yosilakli hai hojik mak phamdri peace talk oiduna confirmation wa amatadri final kaisu leitri hojik phauda talk haudri maikay amada Russia gi lan amuk hena kankhalakli mapam da talk asi hauduna decision ama laktri phaudi lan asi chathagani ngasidi yamna chombowa amaga thorakre madudi Russia gi special force Ukraine takhaibagi lakpa kanglup asida Chechnya gi war tauba heikraba kanglup commando loop ama Russia na purakli hairi makoy asi changdani Ukraine yam kanna landari makoy da scenery ba risk ase yamna chawi hairi hojik mayam gi wahangni peace talk tawni haina khanna ba hawrak labatung da war lepara lepte wardi magi chang silliba speed aduda sum changsilli Ukraine dagi mi chen balepte Ukraine gi building kai balepte street fighting tokte Russia na Ukraine bu yang na lai na khallubani adubu Russia gi oina Ukraine hektan am thaba awaba ama oiri hojiksu Belarus ta Ukraine amadi Russia gi peace talk tawge torakpa tanja sida America na makoi gi embassy Belarus tagi lokhat kre close to sin kre masi kari hairi no khangde Ukraine amadi America amadi NATO na Belarus pu Russia gi ni haina khalli Belarus tagi America na magi embassy lokhat pa haibase afaba khudam mandi kanglup aman hairi peace talk ase Russia gi play ama oiriba kaino kaina mana haiba cert yadrabadi oiri sidagi hena kari oibe ai haibado Magna Ponglak Pasu Yai Haiso Hainari Houjiksu Russian Hairi Aigi against the Lakpa Laibak Amata Pibam Charoi Aidi Hangadabanate Jairaksida Russia gi nuclear weapon sector gi forcing practice Hokre Masi Russia gi defense minister na Hojik the Pirak Pauni Houjik Power the land loidri peace talk tagi final wa thorakri mathang update pijrake